Manipur tangna thokpa Thoudok amagi manung channa nupana nupada chathaba crime amagi manung channa masamakna chalaiba football academy aduda leiba Juvenile Oiba angang Singda sexual assault Tourambagi Thoudok Lamdam Asidasu Thoklakle hangang police station kon bada leiba football academy amada thokibani Thoudok aduga mari lenana sexual assault the January academy adubu chalairiba miyoi adusu hangang police station na investigation chathanana ba lokhatkre Thoudok aduga mari lenana imung manung singi miyoi ni haiba amana fongdok rakpada mahaki machanupana academy aduda laktaba yade haiduna nungtilgi pung ama tarakpa aduwaida yaurak matam aduda academy aduda leiriba angang singi guardian sing laktuna angang singi awat apa hangnari ngaida mahaki machanupana academy asida leihoba ngamlaroi haina hairakibani hairi makatana mahangna machada hanglubada matamda academy adubu chalairiba miyoi aduna sexual assault tobire haina hairaki atopa imanaba singsu sexual assault loina tawi haina fongdoraki makatana football academy asi thingjin biu leiriba angang singi tungi career da soktana ba mari lenaba singna yengsin biu haiki amaromda football academy aduda miyoi punna kun leibagi manungda academy adubu chalairiba miyoi adugi yumda miyoi tarama thoirom leibani lemhoriba miyoi sing aduna makoigi Kangnaba Chanaba Singi Yum the Laiduna, Academy Atu the Yaubani, Angang Sing Adu, Tongan Balam Sing de Gilak Bayauna, Lanje Laktuna Relief Camp the Labam Yui Sing Shu, Yawi Heidi. Zukuin angang cheda tamukum matamda ay nungbu angang unaw lagteo dungarang ji ngaltang lakyu babana harpa ay ji chalokan pung amata do minta wali ndi yawewa yaukan da gajam yam loi lakan angang ji mai magi changdo ke wali kolen hangna pum matam ji da wai di le hung maroin haire kari gi ko kan mayamang ko mana ay chanya to da to chanya to ati le min mayam ji loi nak to wi kolen hai pai tare angang mayam ji mai loi to di le ngam le ngadi di man ho kale mai gajam yam nam je masi je ma mapun chi gi na amda phajin to handa mai makada amda thabo to amda to handa angang गुजरात तो स्कूल दा मिंग चम को याना बा मिराय थोंदा हाइजे